अहानबदे यमना मरोइब अपडेट अमा पांदमदगी लौखचगे खुनगाग्लिब volunteer सिंग फाबु पुनबा यारोइ लोगी ओइबा प्रोटेक्शन पीगदबनी यूनियन होम मिनिस्टर अमित शाह ना चेयर लौदुन स्टेट असे द इंगता पहंजिलनबगीदमकता हाई लेवल कमिटी की मिफम अमंगरांग फमखिब तरामलोगी अदुबु स्टेट असे द इंगता पहंजिलहनगनी हाइबगी मिंगदा खुलंगाक्लिब volunteer सिंग बु फाबु पुनबा तौबा यारोइ volunteer सिंग असिबु लोगी ओइबा प्रोटेक्शन पीगदबनी हाइने एमपीपी की प्रेसिडेंट एस प्रोजेन लेगाक डिमांड तौरगली मपाल गंगजिबुंग मनुंगदा लेबा एमपीपी की ऑफिस ता पांगथोकिब पाउगी मिफम अमदा पार्टी असिगी प्रेसिडेंट एस प्रोजेन हाइ ममंग सहीगी मे अहुमदगी हौदुन कुकी नार्को टेररिस्ट सिंगदगी पुंसी अमदि लनथुंगाकनबा होनबदा खुट्टा खुलाई पाइबा ताखी अमदी पाइरकली ngasi masagi lanthum amadi punsingak jariba khulngak pa kayabu manipuri amadi central government na logi mayukta leiba amagum tawrokpa asita singna leibak thibani lengak na masagi mathung ningthina pangthokpa ngamdra masagi punsi amadi lanthum ngak jariba miyam de insin bagi thawung asi tobiganu karigumba logi wangmada leiramba thoklabadi leiriba lengak asina makoi gi maral kokpi duna hanagi punsi da hanjin hanna pohona gadabni haina demand tawrokli National Highway ani da matam sang nagdi kunglup kharna tawning ba tawduna miyam bu ot nei bada state amadi center na miding sang dabagi chawna mamitari miyam gi pen da bu kholaw asi mapung phana lawmin ba miyam hukna khongjing sangsin ba matam oire state asigi mafam kharda buffer zone amadi red zone haina thamduna state asigi tokhaina thamliba asi aran ba thongni haiba wafam su party president asina yaning da ba phungdorakli aduga mathangi update asi so pandamdagi lawkhat chage kuki khulai paiba singna fajinduna Fazil mitai masa ama kungani thui suba Assam Rifles na kanba ngamkhre cycle sub division ki manung chanba uthang lok village ta kuki village volunteers sing fajin duna thamlo mitai nupa ama kungani thui suba Assam Rifles na kanba ngamkhre hairi nupa si imung manung da tek takai dana sinakre hairi kungani thui suba Assam Rifles na kanba ngamlakra mi adugi maming manglemba sahini fuga manga apokpa leikidaba dhananjo Impal East district ki manung chanba dolai thabi degini hairi pau asina hai kungani thui suba Assam Rifles na ngarang numdang pungni pan rom tabada mitai nupa amo Uthang khong village ta kuki village volunteer sing na faduna leire haiba pau phangki pau adugi matung na kungani thui suba AR gi personnel sing na mari leina ba CSO sing ga pau phang na mi adu thina ba thabuk paikhat pa hoki cycle COB gi commander na cycle kuki in P gi maikai digi mitai ama makhoi gi office ta purak le haina pau pirak padagi khudak ta sangsil laga nupa adu kan bangam ki bani hairi nupa adu masa abnormal oiba mong da leiram ba thengna ki tungda nupa adu cycle COB da purak laba matung da sagolmang police station da amuk puraktuna imung manung da sinnaba ngam ki bani hairi aduga mathangi update asina kangla pau dagi lokhachage khut thoknabagi thoudokta KNF B ani sire Ukhrul district ke amadi Myanmar ga tainan leirba yangli da Myanmar da best obu kukilal hulup KNF B ga khulai pai bulup amaga khut thoknabagi thoudokta KNF B gi keder ani sire karna asoga pan nangkhre haina thajanari pausna hairi bading asi angan bada Ukhrul district ta gi Myanmar rom da kilometer humpurom changsil laga leiba mafam amada Manipur gi lal hulup amaga kukilal hulup sing adu akan mamong da khut thoknakibani hairi mafam asi Kamjong district kasu nakna leiriba mafam amasuni handakta Kamjong district ta Myanmar gi refugee kaya changsil lakpada gi refugee sing tan thoktuna ngaksen bagi thabuk sathari ngai khut thokna bagi thaudok adu thokibani hairi aduga mathangi update asna national highway sing lamhen to hen basing gi makhutta takiba kuki sing asa thariba lalung sing line lobu ki muhutta lumna lofam thoki sahi ama helaba lan asigi manungda makoina khundari mafam sing yauna manipur gi mapal lamga fauna lambi oiba national highway sing su area domination tawduna makoi sing gi makhutta laikre mitai sing tanatana naga kanglup ki mi sing fawba makoi gi dominate tawba lamgi mafam sing da fawba sangba Thinkibadagi sangbangam masidagi handoroktu national highway Imphal Jiri lambi amadi Imphal Dimapur lambi yauna more da chathok chasin tawba pumna mak thingjinkre national highway lambi maru in Imphal Jiri lambi da truck sing hingbada tangai fadana sangdaba yadraba sana thaknaba amadi petroleum production pusilakpagi thabuk sathabada government gi maikei dagi karisu tawba ngamdre national highway da economic blockade yauna makal amadagi athingba thamba yade karigumba athingba pibada Senabasing ki mathakta logi oiba akan baserak pigani haiba Supreme Court ki yathang leiribasu lamhen tu hen basing na Supreme Court ki yathang sing na bada India amadi state government na makoi gi mathakta logi oiba thabuk amata lokhut pangam da bahai basi logi mathakta kuki sing leibagi khudamni national highway ngak senba amadi semgat sagat pagi thabuk pumna mak central government gi subject ni adu central government na manipuri miyam gi lifeline oiriba national highway ani Imphal Dimapur amasung Imphal Jiri lambi ngak sen bangam da amadi semgat sagat pagi thabuk sathadaba thawoi wawoidana kum puba mawung gi thabuk khusu subadagi manipur gi miyam maru aina lairaba miyam da kham thengna awaba mayuk na halibasi leibak thibani status ta thokliba irang asiga mari lenan Imphal tamna sanglakpa ngamdana jiri pamda matam sangna puduna leirakhiba polam senam puba truck sing ngarang ningthauka numita security na ngak senduna punna truck samagani pu rom gi mathakta Imphal tamna changlakpada kuki singna athingba pirakpadagi amuk hana jiri pamda halan khiba adu lenga ki asoba maithiba amadi ikainingai ni thaudok adu ta pochi puba truck sing adu security gi akan section thaurang ga loina Imphal tamna lakpagi torbung lenga pokpi Europada kuki khulai paiba yauna nupi angang singna
थिंगबदा सिक्योरिटी पर्सनल सिंग लंबी थादोकनबा हाइबदा अयाबा पीदबा अदुदा अथिंगबा पीरिबसिंग अदुगी मथक्ता मखल अमदगी एक्शन लौखटकिदबा अदु करी मरमगिनो सिक्योरिटी पर्सनल सिंग अदुदा अयत अपन अमदी अथिंगबा पीरकपसिंग अदुदा एक्शन लौखटनबा याथंग पीदबगिरा नत्रगने याथंग पीबल लेरगना करी की एक्शन लौब ngamdribano हाइबगी disciplinary action लौखटफम थोक्तबरा करीगुम्बा ममिंगतगी ओइना ngaksenbagi thawung chathanbo oirabadi madu karigino haibadu mari leinaba authority singi maikaidagi miyam da khanganfam thogi India government na hojik thoklibi irang asi law and order gi subject state kini haib leiba tarbadi karigidamukta state asida henba security force masing khangdana thajilakduna landara kiba lamhen tu henba mirei bang masa chin kuki terrorist sing bunga action bagi tabuk chathan libano amadi national highway action bagi tabuk central government gi subject li hairaga matau karam national highway sing da athing ba piri basing control to bungam jibano haibagi paukhum miyam da khangan pam togi kuki sing na national highway sing na maru oina imphal jiri bam da economic blockade chathariba asigi mayokta koi saunarba jiri bam gi imai bel sing na counter blockade chatharagani हाइन लाउथोकिबा असिगुमना मणिपुरी की मियामना कुकी सिंगना कुंदारिबा मफम पुनमक्ता लंबी थिंगबा यावना इकोनॉमिक ब्लॉकेट के खोंजंग सत्थरगलबदी करी फिवम ओइरकदबगे मालेमदा लेबा लेबाक सिंगी मरक्ता लेबाक अमगा अमगी मरक्ता थोकपा लान की मतमदा फाव इकोनॉमिक ब्लॉकेट तोबा लेते लान की अंगम तानादुना अमना अमबु खुदुम चन्नबा होनबा अमदी नकल अनि की मरक्ता वरी सानद वरिसन पुरकिबा ngakतनी अहोबा अमा लेरबदी वरिसन अमा लेफम थोकी अदुबो हौजिक मणिपुर थोकलिबो वथोक असिदी लोइखम नाइदना लेलिबा असिगी मरम करिगिनु हाइबा तारबदी मयाइलम लेंगा की लुसिंग बसिंग लंदारक की बसिंग द मिनुंग सिगी मिनेंग लोइना नम खुइबु ngak senbagi tabuk satabadagini lawi state asigi sahi ama helabo wathok asida lamhen tu hen basing laksin ba tawdana maning tamhaliba asigi matang da miyam na mikupna humsing na khu senba mathautai lebak asigi khwaidigi wangbo wel sing supreme court na national highway sing da ban blockade chataba yade haibagi akan ba yathang leiri adubu athing ba pirakpada central government action laukhattabagi supreme court ki yathang wan thok le hendre video sing bibagi damakta mayam pumnong po amuka hana thakachari no update ki damakta online manipur YouTube channel na sabunung sibiduna subscribe to biramu. Thank you so much.